Total economic blockade handokre Tamenglong district ki Tosem subdivision da paikaliba 𝗘𝗖𝗢𝗢𝗡𝗢𝗡𝗢 mission project ki ingest tobikiba sinmi singi pifam thokpa khusumal pibide haibadagi November gi tarik taret ki ayuk pung taruk tagi tarik nipan gi nungtel pung taruk fawba Tosem subdivision na koliba national highway kuntra tareta total ban kobadagi concerned minister amadi agency na December ki tang ani fawda soidana pifam thokpa senfam piragani haina thazaba pibadagi matam khara khongjang handokre hari adubu thazaba adu thabak oina toroktabadagi 𝗘𝗖𝗢𝗢𝗡𝗢𝗖𝗞 new development bank joint action committee oinam long segment of some subdivision Tamenglong district manipur na laukiba warf ki matung ina lakliba December ki tang 15 fawda bill pibidrabadi Thangnaba numit tang 13 ki ayupung taruk tagi matam kaktaba economic blockade tauragani haina 𝗘𝗖𝗢𝗢𝗢𝗡𝗢𝗢 mission new development bank joint action committee na phongdokiba adugi matang dangase executive ki mi famlingaida concerned authority minister na lakliba December ki tang kun gi manungda soidana bill sing pithoklagani habigi thazaba ama pirakpadagi December ki tang 13 ki ayupung taruk tagi matam kaktaba economic blockade tauragani haina 𝗘𝗖𝗢𝗢𝗢𝗢𝗢 mission new development bank joint action committee na lauthokiba adu JAC ki convener angam kamaina matam khara yeithokle haina press thadaropa pau amana hari magna makhata na haikibada karigumba thazaba asi thabak oina taraktrabadi hen akanba khongjang sangsilagani haina makhata na phongdurakli economic blockade togni aiba achet power phamama rothoki madugi matangda ngasi date 15 November 2024 concerned authority na haibidi PhD minister manungda bill ase pirakani haibidi thazaba ama source lakpadagi ekhoigi economic blockade ase matam kharagi oina lecture asida arigumba oithok aramba taradi ekhoigi hesitation ase amuk tarokani aibase media gi khutangda anjari